ꯊꯦꯡꯉꯦ ꯃꯤꯁ ꯑꯣꯏ ꯌꯥꯗꯕ ꯀ꯭ꯂꯥꯁ ꯑꯃ ꯂꯩ ꯁꯥꯇꯤꯟ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯁꯨꯃꯥꯏꯅ ꯆꯨꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯗ꯭ꯔꯦ ꯁꯦ ꯑꯩꯁꯦ ꯇꯨꯞꯄ꯭ꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯝ ꯄꯥꯝꯕ ꯁꯥꯇꯤꯟꯅꯦꯕ ꯃꯥꯡꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯀꯩꯅꯣꯝ ꯄꯤꯔꯝ ꯇꯥꯕ ꯑꯁ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤꯗ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯣ ꯑꯩ ꯁꯥꯇꯤꯟꯁꯦ ꯂꯧꯕ ꯂꯥꯛꯄ ꯌꯥꯅꯕ ꯅꯝꯕꯔꯗꯣ ꯃꯇꯨꯡ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏꯕ ꯁꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯊꯤꯕꯗꯤ ꯍꯩꯔꯦꯅꯦ ꯁꯥꯇꯤꯟꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯕꯗꯣ ꯇꯧꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯄꯤꯊꯣꯛꯑꯁꯨ ꯌꯥ ꯄꯣꯠꯅꯤꯗ ꯍꯥꯏꯔꯛꯑꯒꯦ ꯌꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯕ꯭ꯂꯣꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 이반이세 ꯑꯁꯣꯝꯗꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯈꯔ ꯂꯥꯛꯑꯒ ꯀꯔꯝꯕꯅꯣ ꯑꯗꯩꯁꯦ ꯃꯃꯤꯡꯗꯤ ꯑꯉꯝꯕ ꯀꯧꯕꯅꯦ ꯍꯣꯏ ꯅꯪꯂ ꯑꯉꯝꯕ ꯍꯥꯏꯁꯦ ꯃꯥꯅꯤ ꯀꯩ ꯄꯥꯝꯒꯦ ꯅꯪꯂ ꯑꯩꯈꯣꯏ ꯕꯦꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯁꯛꯁꯨ ꯈꯪꯗꯦ ꯉꯁꯤ ꯈꯛꯇ ꯂꯥꯛꯑꯒ ꯌꯥꯝ ꯐꯥꯎꯕ ꯑꯣꯏꯔꯣ ꯅꯪꯒꯤꯁꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯅꯣꯅꯦ ꯆꯠꯁꯤ ꯊꯥꯕꯂꯦ ꯑꯩꯒꯤ ꯑꯁꯥꯎꯕ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯪꯅ ꯊꯥꯡꯖꯜꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯤ ꯍꯟꯗꯣꯛꯎ ꯀꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯥꯟꯅꯔꯣꯏ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯑꯩꯒꯤꯗꯤ ꯅꯤꯡꯈꯤꯕꯅꯔꯣꯏꯕꯅꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯊꯥꯕꯂꯦ ꯑꯩꯒꯤ ꯋꯥꯕꯣ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠꯇꯣ ꯂꯦꯞꯁꯜꯍꯧꯕꯅ ꯐꯅꯦ ꯈꯜꯂꯦꯕꯣ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩꯅ ꯑꯗꯨꯁꯨ ꯆꯍꯤ 2 ꯁꯨꯔꯕ ꯆꯍꯤ 2 ꯀꯣꯏꯅꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯇꯣꯛꯊꯣꯛꯑꯣꯗ ꯑꯩꯒ ꯑꯃꯨꯛ ꯀꯣꯏꯅꯔꯁꯤ ꯌꯥꯔꯦ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯩꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯣ 이붕어 ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯊꯥꯔꯗꯤ ꯁꯥꯠꯂꯅꯤ ꯌꯥꯔꯦ ꯆꯠꯁꯤꯂꯥꯛꯑꯣ ꯑꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯄꯨꯅꯤꯡ ꯃꯐꯝꯗ ꯄꯨꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯏ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯗ꯭ꯔꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯔꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯐꯥꯎꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯣ ꯆꯠꯁꯤꯂꯥꯛꯑꯣ